Imphal West District All India Trade Union Congress Manipur Yahum Shuba District Conference ngasi pangthokre mitop khandok tawwa celebration tawba yaroi lamdam asida Manipur Center da lairiba BJP na chingbala ngak asina sathina khudong thiningai oiraba economic policy chathaduna lawmisin mising gi punshi mang takhale haina All India Trade Union Congress AITUC Manipur gi General Secretary L Sotinkumar na thamlakli Lamsang Bazar Community Hall the Pangthokpa Imphal West District Conference aduda L Sotinkumar na makha taraduna AITUC Manipur asi state asige khwaidagi leadaba amadi federation yankai henbana chatminariba khwaidagi chawba trade union organization amani AITUC na Manipur da lairiba Asha Anganwadi Midday Meal Agriculture Worker BDF MG NRGA Workers Street Vendors Self-Help Group Sing Working Women Forum na Thengnariba awaba khudong chadabasing amadi makhoigi hakki damak thengnari All India Trade Union Congress Manipur na graduate fauba free and compulsory education fanghallu education sendal lambion thokpa yaroi private school da tamliba mahairoi sindagi fee ka hena loba yaroi laingak na fee lobagi structure semdokadabani maming hongdok MG NRGA muthatpa yaroi haiba yauna laibak asigi lawmi sinmi singi damak AITUC Manipur na lepli haina L Sotinkumar na makha tarakli अखोई ngasi education se senda lambi on thokre sarkar gi school college punaba thawna haptre encourage tawdre private loi hokre madu yaroi maru education senda lambi on thokpa se kuthak nabagi akoi yam kana demand tawre adu loiran ngasi gi corruption angak pani education department ta thabak hapsalambagi college oja hapsalambagi wathok adu loiran toan ba kaya ma akoi NG narega gi program makha da lupa lakh kaya lut tawgibu wafam toan kaya da sipuna makse sarkar sina tuminna khangre मधु यारो NG नरेगा की प्रोग्राम नुमी चामनी थमक सुबसे मखन कया की क्लोज कया हफ्सल कांदा मुथन अब थोक्सिन पाइखले ममिंग होंदोक कदौरे मधु मियामना अमदे अखोई ट्रेड यूनियन मियाम लावबदी हुजि मकिदि होंगदरी अदु होंगना होनरे